Hello viewers, PK channel pothaminasi khaminasi na ngasi so damak taram noksari loinana miyam gi damak ta khamina na bugi damak ngasi so topic ani ni miyam da khudol tamjagadrisi miyam gi damak puduna laksari basi ahanbada tumbada manglaknadanaba yahip haibasi mathamjage aduga ani subadana koina khangjinbadi yamna kanagadaba ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯏꯪꯈꯣꯜꯗ ꯊꯥꯔꯣꯏꯗꯕ ꯎꯄꯥꯝꯕꯤ ꯈꯔ ꯂꯩ ꯍꯥꯏꯔꯤꯕ ꯎꯄꯥꯝꯕꯤꯁꯤꯡꯁꯤ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯝꯒꯦ ꯂꯣꯏꯅꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯚꯤꯌꯨꯋꯔꯁꯤꯡ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯑꯃꯠꯇꯒ ꯊꯝꯖꯒꯦ ꯅꯥꯀꯟꯗ ꯑꯩꯅ ꯎꯠꯊꯣꯛꯆꯔꯤꯕ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯄꯥꯝꯕꯤ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯃꯒꯤ ꯆꯦꯅꯦꯜꯅꯤ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯁꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯒꯦ ꯑꯃꯨꯛꯇꯒ ꯍꯥꯏꯖꯒꯦ ꯍꯧꯖꯤꯛ ꯅꯥꯀꯟꯗ ꯎꯠꯊꯣꯛꯆꯔꯤꯕ Manipuri wari pambi hariba channel asi YouTube channel asida tongan fazaraba wari mayamna wari tabdam kanaragadaba mati tabdam nuaigadaba awa potha oigadaba wari kayama miyamna taba phongbigini aduna Manipuri wari pambi hariba channel asi aigi iyama mana nikasaba channel ni simasu mayamna nusibiduna subscribe tobiyu amadi bell icon so nambiyu channel asi busu support tobiyu haiba simasu thamjage aduga ani subada Nauti Manipuri hariba channel asiso dumok mayamna hana kuidribane ninkatpa hariba channel asiso sida mayamna tabiningba isai mayamna khanbiraga apambi isai khanbiraga sida salakpa yagani hariba channel asida mayasima hariba channel asiso agi imanabam gi channel ni siso mayamna subscribe tobiyu amadi support tobiyu loinana leriba koi channel koi mayamna honajariba channel singasi mayamgi ngaktang awa pothana habidi mayamda kanaba khara pinabagi dam haiduna ikasaba channel ni yam nuaijai ngasi hoji kudol tamjarage ngasi gi thamjariba topic ani tumbada manglaknadanaba yahip amadi yumgi ingkholda tharoidaba pambising habisi kudol tamjarake akai to tabji channel subscribe to video ke ahanbada Kudo tamjara kadrisi tumbada manglaknadanaba yahip haibasigi matangda miyamna kudo tamjarake aikoina tumba matamda manglaknabasi mamangagi ahan lamansingi matamda ahal lamansingi abidi laison tinson yamna thajanaringi matamda laitin yam thajanaringi matamda manglaknabasi manglaknadanaba haiduna chana kanglon ke hama ilami hariba chana kanglon si Hujujukti masih masu yamna na thaiduna thambiraba magi manungda dumak chali ayambana PK channel khulul tamjariba singji mamangai ahlaman singna thambiram machana kanon singdu khangaubuda khajitongorsu kana gadra khanjaduna dumak thamjabani aduna ekoina tumma matamda tumdringeida tawgadaba chana kanon singji hana haijage ihan hanbada number 1 saksaba tuklaba matungda yamdrabada khongkap chani degi tadane koi chatpigadabani Masih yamna kanabani sakha tokpa koina phamungda songchenba phamungda changdun tunggibasi yamna aphaboide amadi manglaknanabagi masa amasu yamna oi habasima ahlamansinga amadi akhang aisingna thambiramadu matung ina miyamda thamjabani tuga aikoina numidangi saba matamdasu yamna henjinna sasin biroidobani yamna henjinna sasin masinasu aikoida aphabo oide aduna mathangda aikoina tumma changhamdaida Pamung kadringeida mon amadi mopak sing asida aikoina pamung kadringeida manam hana susu tabigadabani yengbiu sanna mahagi kulamdaida aikoina ujariba magi mafam sing sida makoina kulamdai sida manam hana susu tai maduna makoi tumba matamda so adak matik chan singna noaina tumjai makoina manam susu tan lekiba mafamda tumba matamda noaina yata da tumjai adubo sannamatana manglaknabagi pawsu tade aduna maram orakanda ahalamansingna sum takpirami aikoina angang uringi matamda su ahalamansingna hojiki matamda di hariba singje siguma takpibagi jangse khastang niyamna uba masigi maramdi thajanadaba amadi koigi tinkhet laikhetpagi chana kanglon nama sum somda mayon nama onsingibna maram orakanda khara dumuk lakpane na khanjei madu hariba sing oiduna su koi karama khaidi thajabu makhaina khangbiro hasigatene PK channel na thamjagadodi aduna khoina ahansingna haibirami sumna tumma matamda sangi matau tammo sangi yahip
dong na koi tummo hai na takpiram khara lei sumna aduna haribasi koina matam khudimak koina chana kangon sing ji kha dum ngakpi ga dabani aduna aikoina mon amadi mopak sing sida manam susu tabiraba matungda koina phamungda kakhat pirani aduga tumgdoba sing je koina mon amadi mopak sing chu habet koina khutna khara nangthokpiraga khara kanthokpiraga na phattaba leram mataraga so adum khara kanthokpiragani kanthokpiraga aduga aikoina makhatana tawgadabasi tumma matamda hanbada longna adumak minute 5 di tadana yahip tuna lebiyo longna adu minute 5 di yahip laba matamda aikoina khanbigadabasi karino yumgi jibu konbiriba koigi lining thawbo thamoinungda sena khurumjaraga aigi thawai misibu konsinbiduna thamjagadaba aduga minute 5 muk adumna longna yahip labaga koina lining thawbo khurumjaraba matungda thongnijaraba matungda aikoigi thawai misibu konsinjaraba matungda amuk yetlom thangda yetna yahiptuna yetlom thangda yahiptuna amuk lebigani haiba chana kanonsi adumak tawkhiba matamda kaidonungda manglaknaba haibasi tawoi haiduna ahalaman singna sum takbirami masi aidi han sudum hanjena jena haijabaduni thajabida bhaiti it's up to you haijake aduna aina ngangjariba aina tawjariba sonjariba mayam haijaba tare kudimak singse isada thajaba ma thamjarakanda mayamda thamjabani aduna mathangda hariba wafam sigi chana kangon singse dum illeba matamda kaidonungda manglaknaduna leikidaba kaya masu yaukre hariba singse kaidonungda thoi habasi sumna thamjage anisuba tangkakta anisubada yumgi inkolda tharoidaba pambising habasigi matangda kharamu thamjage karamba pambisingna yumgi inkolsing thaba yadabage amadi karigidamukta yadribano habidasu adumak miyamda kullo tamjarake yeng taminasi Ako'y tupagi si KFNM subscribe to video. Welcome back. Now hojik yumgi inkolda tharoidaba pambising khara lei hariba pambising kari no habido I thamjarake masigi mangoina na karigidamakta hariba pambising se thadribano habu kanada kugi yum inkolda hariba pambising se thaba matamda yumsi yumpham mutkadaba haidi charon suran leibang ngamoidaba kuina awase theng kayam nangdaba sigumba pambi kayam lei hariba pambising du neina miyamda khudol tamjagadrisi mapung oina bokul pambi leihau pambi thaibong pambi nageswar pambi thaba phatte thajabigi haragasu thajabiroi haragasu sidi aigi isa gi makha pongire mathakta aina haijakhiba upambi sing asi hoba inkol adu karam tobagi haibadu amuktang yengbiyo isana sumtang yengbiyo buji aina haijakhiba upambi sing ado si thaba yum sing ado makogi inkol sing ado karam mongda lei haibadu amuktang yengbiyo masida sum ai isa su adu mak yengjarabane si thaba singse afabamta oidabane aduna bokul hoba inkol adudi yamna thona mutkani ataina khara tapna mulakani lai oikraba ahan singna matam koina yenglaga soidre haiba khanglaba matungda hariba laiwase miyamda sinaramani asumna miyamgi damuda khudul tamjariba PK channel khudul tamjariba channel sida tamjariba topic sing asi mayamna khastang orsu kanaba phangaba natraga kanaba phangraba kudimak asing adugi kanaba phangagati ai sipogi lei natraga sibu kanaba phange natraga nuai haimna singdugi comment so adumak pibirakani haibagi thajaba thamjai loinana miyamna thammaningba topic kaya so adumak mamangdagi so mayam haibirin leiri khudong chadaba kharadagi thammangamdaba kharso leiri ayamanadi thamjakre adu mathang manaw naina adumak thamjarakhige loinana ngasigi damuktadi PK channel na tamjariba topic ani asina miyamgi oina ngahakdang pothanaba khangminanaba ngasigi oina khudol tamjabani tuga hayeng so mo anoba topic amama puduna laksage soikiba lankiba kya yarogasu adumak koigi aphaba suggestion oina aphaba feedback oina pibira kanda koigi PK channel asida mayamga khangminaba yabagi lambel do hena adumak thamina se wafamji thamjaraga ngasigi damtadi kainanaba yathing nijage dinabirasi